Channel asina ngasisu amuk Student of the Year 2 gi second half puduna lakchari. Mamangi first half adu yengbidriba leiragadi description da link hapcharamge. Second half asi haudingai ga mangwoinana film asi pathok charakpada wahi watada soikilan kiba yauragasu mayamna pukchal chauna ngakpiyu haiba wafam asi thamjagi. Adudi mayam second half asida film asi kari kamdawano haibadu mayam punna amuk yengminarasi. Rohana Manapu kinna thillaba matungda Rohan makhatana chatpa hokhi. Adubu Manapna magi mamanabasingda mahakpu pu haibagi sign tawduna Rohanbu Manapki mamanabasingna pukhi. Manapnasu Rohanbu pukhi. Rohan asok apan nanglaba matungda mahaksu sauraktuna magi areba thauna puthoktuna Manap amadi magi marupsing adu mana pukhi. Makhoi khut thoknaraba matungda Manapki marupsing adu Rohana makhauri metki. Aduga Manapna chai amma pairaga Rohangi ngakta lakhi. Aduga Rohanda mana makhauri metlibadu thadou haiki. Adubu Rohana thadoktrabada Manapna Rohanbu chai aduna hanjinna phuki. Tanja aduda Miya su laklammi. Miya lakpadu Rohana urabada Mahakna Manapki marupsingda makhauri pairamba adu thadokki. Miyasu mamitta mapi ira chelaba matungda mahak Rohangi matau adu uba ngamdraduna Miya mafam adu thadoklaga chatkhi. Rohangi michangkana amatta leitabana makhut hanba ngamdraba Rohanbu Manafna tamchina phuduna mangonda haiki. Girlfriend amani trophy na amaromdani. College asibu lekha tahan bahaibasi apik palamdagi lakpa nangi pandamni natra. Adubu nangi loser of the year. Haidi maithidaba miyoy. Manafna adumna haibaduda Rohangi thamoida mahak kanano haibasi nongmadi takke khanbagi mami adusu film asida nakoinana uhalli. Asumna Rohanbu Manafna nupa thokpa miyoy amagumna phuduna Rohanbu college ki gate adudagi tanthorakhi. Rohan Manafna ngangkhiba aduga Miyaga maga lainakhiba marising adu mana magi mamangda ubaga loinina mikap thoklakhi. Rohan magi makhutta Miyagi mamingi tatu adu uraga penda baga loinina mapukning yam nungshirami. Rohan na sounding baga loinina magi lyric sing adu langkhairami. Aduga magi anti laktuna Rohanbu chetna konbiduna magi antina Rohanbu mapukning themjin birami. Rohana taduna leiriba lyric sing adu mana khomgatke tauringaida Rohangi antina mangonda haiki. Nangi lyric sing adu sengjingaida nangi dakokto hana sengdokna bataw. Miyana magi aningba apambagi matung ina chakre. Madi magi punsigi thabak kaya tawningbagi maramna. Ado nangdi kari tawge haibado khallabra. Mahaki antigi wa adu tabada Rohan mamay mamit pangbagumna tawki. Antina makha taraduna pokpadagi pithorpa gunse English ta kari kawe. Rohana talent. Rohangi antina nangi talent aduda kanna hotno. Adudata nangi mai pakpa haibadu oigani. Mahaki antigi wa adu tabada Rohan thauna ama hapaga loinana Mahaki Bisoregi uniform do setlaga Teresagi college da cycle ama thauraga lakhi. Rohana lakpaduda satra kayana ngakna yengnakhi. Miya masamangna su yamna angakpa phaurami. Rohan manapka unakhi aduga Rohana mangonda wangang bahauki. Nangna haikibado ay loser of the year ni haiba natro. Adubu chahidi loikiba natre. Manafna khara ponglapna. Nangonda kari thokiba haibado khango. Tasingbadi thaudokto thoidabani. Adubu thokibagi thaudo adugi damakta ay soigre. Ado nanga aiga kari mari lainarigene. Adubu kanna de hotno. Rohanna haujiksu mari adum lairina. Aduga thadappasu yaroi. Miyadi aigi ex girlfriend oina adum lairani.
ꯑꯗꯨꯒ ꯅꯪꯅ ꯄꯤꯁꯣꯔꯤ ꯀꯣꯂꯦꯖꯀꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤꯗꯨꯅ ꯗꯤꯒꯅꯤꯇꯤ ꯇ꯭ꯔꯣꯐꯤ ꯐꯪꯂꯔꯣꯏꯗꯕ ꯇꯦꯔꯦꯁꯥꯒꯤ ꯁꯥꯇ꯭ꯔ ꯑꯃ, ꯑꯗꯨꯒ ꯑꯩꯅ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯐ ꯗ ꯌꯔꯒꯤ ꯇꯥꯏꯇꯜ ꯐꯪꯒꯗꯕ ꯁꯥꯇ꯭ꯔ꯫ ꯃꯥꯅꯚꯅ, ꯑꯩꯅ ꯇꯥꯏꯇꯜ ꯑꯁꯤ ꯐꯪꯂꯛꯂꯤꯁꯤ ꯆꯍꯤ 2ꯔꯛ ꯊꯪꯅ ꯐꯪꯂꯕꯅꯤ, ꯑꯗꯨꯒ ꯃꯊꯪꯁꯨ ꯑꯩꯅ ꯍꯦꯠ-ꯇ꯭ꯔꯤꯛ ꯇꯧꯗꯨꯅ ꯑꯩꯅ ꯂꯧꯒꯅꯤ꯫ ꯔꯣꯍꯥꯟꯅ, ꯑꯩꯒꯤ ꯄꯥꯟꯗꯝꯗꯤ ꯇꯥꯏꯇꯜ ꯑꯁꯤ ꯑꯩꯅ ꯂꯧꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯥꯅꯚꯅ, ꯅꯪ ꯑꯩꯅ ꯐꯨꯈꯤꯕꯗꯒꯤ ꯅꯪꯒꯤ ꯍꯧꯔꯐꯝ ꯂꯥꯛꯐꯝ ꯀꯥꯎꯈ꯭ꯔꯕ ꯃꯥꯜꯂꯤꯅꯦ꯫ ꯔꯣꯍꯥꯟꯅ, ꯁꯥꯟꯅꯕꯒꯤ ꯀꯣꯔꯠꯇ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯂꯛꯀꯅꯤ, ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯑꯣꯏꯅꯗꯤ ꯇꯥꯏꯇꯜ ꯑꯗꯣ ꯅꯪꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯆꯍꯤꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯥꯏꯇꯜ ꯑꯗꯣ ꯑꯩꯒꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯣꯍꯥꯟ ꯅꯨꯄꯥ ꯊꯣꯛꯅ ꯀꯣꯂꯦꯖ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ꯫ ꯔꯣꯍꯥꯟ ꯃꯥꯒꯤ ꯀꯣꯂꯦꯖꯀꯤ ꯀꯣꯆꯁꯤꯡꯒ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯔꯣꯍꯥꯟꯅ ꯃꯦꯝ ꯑꯗꯨꯗ ꯍꯥꯏꯈꯤ, ꯃꯦꯝ, ꯑꯚꯤꯁꯦꯛꯅ ꯇꯤꯝꯒꯤ ꯀꯦꯞꯇꯦꯟꯗꯣ ꯑꯗꯨꯝ ꯑꯣꯏꯖꯁꯅꯨ, ꯑꯗꯨꯒ ꯁ꯭ꯇꯨꯗꯦꯟꯠꯒꯤꯗꯃꯛꯇ ꯃꯥꯏ ꯄꯥꯛꯅ ꯁꯥꯟꯅꯕ ꯄꯥꯝꯃꯤ꯫ ꯀꯣꯆ ꯅꯨꯄꯥ ꯑꯗꯨꯅ, ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯇꯥꯟꯊꯣꯛꯈꯤꯕ ꯂꯩꯇꯦ, ꯑꯗꯨꯅ ꯅꯪꯅ ꯀꯦꯞꯇꯦꯟ ꯑꯣꯏꯕꯗ ꯑꯀꯥꯏꯕ ꯂꯩꯇꯦ, ꯑꯗꯨꯒ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤꯕꯁꯤꯁꯨ ꯃꯔꯝ ꯑꯃ ꯂꯩꯕꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯤꯌꯥꯅ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯁ꯭ꯔꯤꯌꯥ ꯂꯥꯛꯂꯒ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦꯗꯅ? ꯔꯣꯍꯥꯟꯕꯨ ꯅꯪꯅ ꯇꯥꯟꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯅꯁꯨ ꯇꯥꯟꯊꯣꯛꯅꯤꯡꯕ ꯃꯤ ꯑꯃ ꯂꯩ, ꯃꯗꯨꯗꯤ ꯃꯥꯅꯚꯁꯨ ꯇꯥꯟꯊꯣꯛꯄꯗꯨꯅꯤ, ꯑꯗꯣ ꯑꯩ ꯁꯦꯜꯁꯨ ꯄꯤꯒꯦ, ꯅꯪ ꯉꯝꯒꯗ꯭ꯔꯣ? ꯃꯤꯌꯥꯅ, ꯑꯩꯅ ꯔꯣꯍꯥꯟꯕꯨ ꯇꯥꯟꯊꯣꯛꯈꯤꯕ ꯅꯠꯇꯦ꯫ ꯁ꯭ꯔꯤꯌꯥꯅ, ꯍꯣꯏ, ꯑꯗꯨꯕꯨ ꯅꯪꯅ ꯃꯥꯕꯨ ꯂꯧꯅꯝ ꯇꯧꯔꯒ ꯇꯥꯟꯊꯣꯛꯈꯤꯕꯅꯤꯗꯅ? ꯃꯤꯌꯥꯅ, ꯑꯩ ꯑꯗꯨꯒꯤꯗꯤ ꯁꯣꯏꯈ꯭ꯔꯦ, ꯑꯗꯨꯕꯨ ꯅꯪꯅ ꯄꯥꯝꯖꯕ ꯇ꯭ꯔꯣꯐꯤ ꯑꯗꯨꯗꯤ ꯅꯪꯅ ꯐꯪꯂꯤꯗꯨꯗꯤ꯫ ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯤꯌꯥꯒꯤ ꯄꯨꯛꯆꯦꯜ ꯑꯗꯨ ꯁ꯭ꯔꯤꯌꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕꯒ ꯂꯣꯏꯅꯅ ꯁ꯭ꯔꯤꯌꯥꯅ ꯔꯣꯍꯥꯟꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯤꯌꯥꯒꯤ ꯃꯃꯥꯡꯗ ꯇꯧꯒꯦ ꯍꯥꯏꯅ ꯅꯤꯡꯂꯝꯃꯤ꯫ ꯔꯣꯍꯥꯟꯒꯤ ꯃꯔꯨꯞꯁꯤꯡꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯔꯣꯍꯥꯟ ꯃꯈꯣꯏꯒꯤ ꯁꯥꯟꯅꯐꯝꯗ ꯆꯪꯂꯛꯈꯤ꯫ ꯔꯣꯍꯥꯟꯅ ꯆꯪꯂꯛꯄꯗꯨ ꯎꯔꯕꯗ ꯃꯈꯣꯏꯅ ꯁꯥꯎꯅꯤꯡꯕ ꯃꯇꯧ ꯎꯠꯂꯝꯃꯤ, ꯑꯗꯨꯒ ꯑꯚꯤꯁꯦꯛꯅ ꯔꯣꯍꯥꯟꯕꯨ ꯃꯄꯥꯟꯗ ꯐꯝꯍꯟꯕꯗꯨꯗ ꯔꯣꯍꯥꯟ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯂꯩꯔꯤꯉꯩꯗ ꯁ꯭ꯔꯤꯌꯥ ꯂꯥꯛꯂꯒ, ꯀꯣꯂꯦꯖꯁꯦ ꯌꯥꯝꯅ ꯐꯖꯩ, ꯑꯃꯅ ꯑꯃꯕꯨ ꯎꯁꯤꯠꯅꯗꯕꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ, ꯍꯥꯏꯗꯤ ꯅꯪꯉꯣꯟꯗ ꯂꯧꯅꯝ ꯂꯥꯡꯊꯥꯛꯇꯨꯅ ꯅꯪꯒꯤ ꯊꯃꯣꯏ ꯀꯥꯏꯍꯟꯈꯤꯕꯗꯣ ꯑꯩꯉꯣꯟꯗꯁꯨ ꯀꯥꯏꯗꯕ ꯅꯠꯇꯦ꯫ ꯇꯁꯦꯡꯕꯗꯤ ꯑꯩ ꯈꯪꯈꯤꯗꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯈꯪꯂꯦ, ꯑꯗꯨꯅ ꯗꯦꯍꯔꯥꯗꯨꯟꯒꯤ ꯗꯦꯟꯁ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗ ꯏꯕꯥꯅꯤ ꯄꯥꯔꯒ ꯅꯪꯒꯤ ꯇꯦꯂꯦꯟ ꯑꯃꯗꯤ ꯑꯩꯒꯤ ꯀꯟꯅ ꯍꯣꯠꯅꯕꯒ ꯂꯣꯏꯅꯅ ꯇꯥꯏꯇꯜ ꯑꯁꯤ ꯂꯧꯁꯦ꯫ ꯇꯁꯦꯡꯕꯗꯤ ꯇꯥꯏꯇꯜ ꯑꯁꯦ ꯀꯣꯂꯦꯖꯀꯤ ꯇꯥꯏꯇꯜ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯆꯧꯕ ꯇ꯭ꯔꯣꯐꯤꯅꯤ ꯍꯥꯏꯗꯨꯅ ꯗꯦꯟꯁ ꯀꯝꯄꯤꯇꯤꯁꯟꯒꯤ ꯐꯣꯔꯝ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯈꯤ, ꯑꯗꯨꯕꯨ ꯔꯣꯍꯥꯟꯅ ꯁꯥꯎꯅꯤꯡꯕꯒ ꯂꯣꯏꯅꯅ ꯗꯦꯟꯁ ꯀꯝꯄꯤꯇꯤꯁꯟꯒꯤ ꯐꯣꯔꯝ ꯑꯗꯨ ꯂꯪꯊꯣꯛꯈꯤ꯫ ꯔꯣꯍꯥꯟꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁ꯭ꯔꯤꯌꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯀꯦ ꯇꯧꯔꯕꯗ ꯑꯚꯤꯁꯦꯛꯅ ꯔꯣꯍꯥꯟꯅ ꯍꯨꯟꯗꯣꯛꯈꯤꯕ ꯐꯣꯔꯝ ꯑꯗꯨ ꯈꯨꯜꯂꯒ ꯍꯥꯏꯔꯛꯈꯤ, ꯌꯥꯝꯅꯕꯨ ꯆꯥꯟꯅꯔꯤꯅꯦ ꯇꯧꯔꯤꯁꯦ, ꯂꯨꯖꯔ ꯑꯃꯒ ꯄꯥꯔꯒ ꯋꯤꯟꯅꯔ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯁꯤꯕꯣ, ꯍꯣꯠꯅꯕꯤꯌꯨ ꯍꯣꯠꯅꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯎꯁꯤꯠꯇꯅ ꯉꯥꯡꯕꯗꯨ ꯁ꯭ꯔꯤꯌꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯆꯠꯂꯝꯕꯗꯒꯤ ꯂꯦꯞꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯂꯨꯖꯔ ꯁꯥ, ꯔꯣꯍꯥꯟꯅ ꯅꯨꯄꯤ ꯑꯗꯨꯒꯤꯗꯃꯛꯇ ꯀꯔꯤ ꯑꯃꯠꯇ ꯈꯥꯛꯇꯅ ꯃꯥꯅ ꯀꯠꯊꯣꯛꯈꯤꯕꯒꯤꯗꯃꯛꯇ ꯃꯥꯅ ꯇꯥꯕ ꯗꯁꯥꯅꯦ꯫ ꯔꯣꯍꯥꯟꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯍꯥꯏꯈꯤ, ꯅꯪꯁꯨ ꯈꯪꯕ ꯅꯠꯇ꯭ꯔꯣ, ꯖꯦꯐ꯭ꯔꯤ ꯅꯥꯏꯠ ꯀ꯭ꯂꯕꯇ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯏꯀꯥꯏꯕ ꯄꯤꯈꯤꯕꯗꯣ? ꯁ꯭ꯔꯤꯌꯥꯅ, ꯃꯗꯨꯗꯤ ꯑꯩꯅ ꯊꯣꯛꯍꯟꯈꯤꯕꯅꯤ, ꯑꯗꯨꯒ ꯃꯇꯝ ꯀꯨꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅ ꯇꯤꯟꯅꯔꯛꯂꯒ ꯀꯔꯤꯁꯨ ꯅꯠꯇꯕꯗ ꯂꯥꯟꯅ ꯂꯧꯅꯈꯤꯕꯒꯤ ꯀꯥꯏꯅꯒꯗꯧꯔꯤꯕ? ꯑꯗꯨꯅ ꯅꯣꯏꯁꯦ ꯂꯨꯖꯔ ꯉꯥꯛꯇꯅꯤ, ꯑꯗꯨꯒ ꯔꯣꯍꯥꯟꯅ ꯀꯣꯛ ꯌꯥꯎꯗꯕ, ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯗ ꯂꯥꯛꯄꯁꯦ ꯌꯥꯝ ꯁꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯔꯝꯂꯒ ꯁ꯭ꯔꯤꯌꯥ ꯍꯟꯈꯤ꯫ ꯔꯣꯍꯥꯟꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯣꯏꯔꯤꯕ ꯄꯟꯖꯥꯕꯤ ꯑꯗꯨꯅ ꯃꯍꯥꯛ ꯃꯕꯨꯛ ꯅꯥꯔꯦ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯕ ꯉꯝꯂꯔꯣꯏ ꯍꯥꯏꯁꯤꯟꯅꯗꯨꯅ ꯔꯣꯍꯥꯟꯕꯨ ꯁꯥꯟꯅꯕ ꯌꯥꯎꯍꯟꯈꯤ꯫ ꯑꯁꯨꯝꯅ ꯔꯣꯍꯥꯟ ꯍꯔꯥꯎꯅ ꯁꯥꯟꯅꯕ ꯌꯥꯎꯕ ꯀꯣꯔꯠ ꯑꯗꯨꯗ ꯊꯣꯛꯂꯛꯈꯤ, ꯑꯗꯨꯒ ꯉꯁꯥꯏ ꯃꯥꯅ ꯍꯨꯟꯗꯣꯛꯈꯤꯕ ꯗꯦꯟꯁ ꯀꯝꯄꯤꯇꯤꯁꯟꯒꯤ ꯐꯣꯔꯝ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯗꯦꯟꯁ ꯀꯝꯄꯤꯇꯤꯁꯟ ꯑꯗꯨ ꯌꯥꯎꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯐꯥꯎꯈꯤ꯫ ꯔꯣꯍꯥꯟꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤꯒ ꯖꯦꯐ꯭ꯔꯤ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯄꯗ ꯃꯤꯌꯥꯅ ꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯔꯣꯍꯥꯟꯅ ꯃꯤꯌꯥꯗ ꯍꯟꯅ ꯌꯦꯡꯗꯅ ꯁ꯭ꯔꯤꯌꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯈꯤ꯫
aduga dance competition gi form adu piraga haiki. Nangna nangi asingba talent nagun khange hairadi nang nasa nathandana utnaba hotno atay atopa yaudana maru oina manav ka miyaga yaudabida. Aduga amana nangi competition se nangi mingsel amagumbani. Adubu Sriyana Rohan ngang libasing adu yaning dabagi mangong utki. Asomdana manavna Rohana ngasi sunangonda nungaitabo helibra. Miyana hoy haibagi mangong adu utki. Miyana manavta Manav nangna ay nungsiri se asing magi nungsirira natragana supnatangi Rohangi mangda nungsirira. Manavna apikpa taundagi lakpa nangmudi ay nayam nungsida. Rohan magi cycle adu illaga laklami aduga Sriyana famdana layrambadu mana urami. Sriyana mingsel ama pairaga Rohanda harawna michi khatlakpadu ubada Rohan angakpa amaga loinana haraurami. Asumna Rohanga Sriyaga dance practice tawrami. Makoina practice tawbadu miyamnasu yenglami. Aduga makoigi performance adu ubada kuba khuduna makoina tawriba dance adu fajai haina pukning thagotlami. Sriya magi birthday gi cake adu lokthokpa magi hui aduga laklami. Mana cake adu laururaga lakpaduda magi mabungna mangonda cake la haina hangki. Sriyana mane ngasi se Rusty gi birthday ni. Nangsu cake si pambra haina hangki. Film asida Rusty hairibasi magi hui gi maming ama oina uhali. Mana Rusty gi birthday ni hairibasi shu mana mabungbu nungshidabadagi hairibani. Manavna ado nangi marup kharadi mathau tabra haina khale birthday party asigi damakta. Ado marup hai haidana Rohan budi nate ko. Aduga amana mana nangonda yamna thawai yauraklibana karigino haibado aina su khangningi. Sriyana mi ama oiradi nupibu respect tawgadabani. Hui phau nupida respect tawi. Hairam laga Sriya magi roomda laktuna birthday gi cake adu kaklaga birthday adu mathanda thawai nungaita pangthoklami. Sriya magi date nasu magi birthday gi wish phau pibidrabada Sriya yamna nungairamdi. Sriyana Rohangi yumda lakpada Rohana Sriyagi birthday gi damakta yamna chauna arrange tawbirambadu ubada yamna haraurami. Rohana kari khalino Sriya. Sriyana karamna aigi birthday ni se khanglino. Rohana aina nangi Facebook dagi khangmanida. Asumna Sriyana Rohanda thank you haiduna harauba phongdoklami aduga makhoi harauna isai amasu sakminarami. Sriyana Rohanda mana Rohan ma nungshijai haibasi mahakna nakoina na phongdoklami. Rohan amadi Sriya Dehradun gi dance competition aduda saruk yarami. Competition aduda makhoi anina winner oiduna makhoi trophy fanglami. Rohan amadi Sriya wari sanaduna laklami. Sriyana ngasidi yam harawe ado say trophy. Rohana kaigino nangna ingonda mupiraklide madudi nangine. Sriyana aigi yumdo Manav ki trophy na puktan thalle. Aduga aina trophy siga loidena yumda chatladi kaidagi trophy no haiduna achauba lanjao ama thoklani. Rohana adubu nangna trophy asigi damakta yamna kanna hotnaba natrane. Sriyana adugi damakta di kaimta khangano aigi yumda lairiba nupasing ase nangumna tauba miyoi nate. Rohana nangi imadi. Sriyana ai pokpadagi aigi imadu laikhidre aduna aigi dena aibu sap phanglabini haiki aduna haujikti nang su khanglabu natro kaigi damak aigi birthday na khoina tawbiribano haibado. Rohan Sriyagi wahai adu tabada Rohana Sriyabu konbiki mahakna adumna konduna leiringaida miyabu Rohana urakhi aduga miya haiduna miyagi manakta naksinki. Aduga Miyana Rohanda haike. Ai manapka amuk hana pundri Rohan. Haiduna Rohanda Miyana themlami. Adubu Sriyana changsilaktuna Miyada Maduta ni haiduna Rohan basu thajadana ba hairami.
ꯃꯤꯌꯥꯅ ꯔꯣꯍꯥꯟꯗ ꯃꯐꯝ ꯑꯃꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯃꯗ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯤꯌꯥ ꯃꯥꯅ ꯂꯥꯟꯈꯤꯕꯁꯤꯡ ꯑꯗꯨ ꯔꯣꯍꯥꯟꯗ ꯐꯣꯡꯗꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯁ꯭ꯔꯤꯌꯥꯅ ꯃꯤꯌꯥꯗ "ꯅꯪꯅ ꯃꯥꯒ ꯅꯨꯡꯁꯤꯅꯕꯒꯤ ꯆꯥꯟꯁꯇꯤ ꯂꯣꯏꯈ꯭ꯔꯦ, ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯇꯔꯟ ꯑꯃꯨꯛ ꯑꯣꯏꯔꯦ" ꯍꯥꯏꯗꯨꯅ ꯔꯣꯍꯥꯟꯒꯤ ꯃꯔꯝꯗ ꯁ꯭ꯔꯤꯌꯥ ꯑꯃꯗꯤ ꯃꯤꯌꯥ ꯌꯦꯠꯅꯔꯛꯄ ꯑꯗꯨꯗ ꯆꯥ ꯑꯗꯨ ꯍꯩꯗꯣꯛꯇꯨꯅ ꯃꯤꯌꯥꯒꯤ ꯈꯨꯠꯇ ꯍꯩꯖꯤꯟꯈꯤ꯫ ꯃꯗꯨ ꯎꯕꯗ ꯔꯣꯍꯥꯟꯅ ꯁ꯭ꯔꯤꯌꯥꯕꯨ ꯉꯥꯡꯈꯤ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯁ꯭ꯔꯤꯌꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁ꯭ꯔꯤꯌꯥꯒ ꯃꯥꯒꯤ ꯗꯦꯠꯀ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯁ꯭ꯔꯤꯌꯥꯅ ꯃꯥꯒꯤ ꯗꯦꯠꯇ "ꯗꯦꯠ, ꯑꯩ ꯂꯟꯗꯟꯗ ꯗꯦꯟꯁ ꯇꯝꯕ ꯆꯠꯄ ꯄꯥꯝꯃꯤ", ꯑꯗꯨꯕꯨ ꯃꯥꯒꯤ ꯗꯦꯠꯅ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯔꯣꯍꯥꯟꯅ "ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯤ, ꯃꯦ ꯑꯥꯏ ꯀꯝ ꯏꯟ ꯁꯔ?" ꯁ꯭ꯔꯤꯌꯥꯒꯤ ꯗꯦꯠꯅ ꯃꯥꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯨꯔꯦ ꯍꯥꯏꯅ ꯁ꯭ꯔꯤꯌꯥꯗ ꯍꯪꯈꯤ꯫ ꯁ꯭ꯔꯤꯌꯥꯁꯨ ꯔꯣꯍꯥꯟꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯔꯣꯍꯥꯟꯅ ꯇ꯭ꯔꯣꯐꯤ ꯑꯗꯨ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯂꯒ ꯍꯥꯏꯔꯛꯈꯤ, "ꯁꯔ, ꯁꯔꯒꯤ ꯏꯆꯥꯅꯨꯄꯤꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗ ꯐꯪꯈꯤꯕ ꯇ꯭ꯔꯣꯐꯤꯅꯦ꯫ ꯃꯥꯗꯤ ꯇꯦꯔꯦꯁꯥꯒꯤ ꯗꯦꯟꯁ ꯀꯝꯄꯤꯇꯤꯁꯟꯗꯇ ꯕꯦꯁ ꯑꯣꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯁꯤꯇꯤ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯕꯦꯁ ꯗꯦꯟꯁꯔꯅꯤ꯫ ꯑꯩꯅꯁꯨ ꯊꯥꯖꯩ ꯁꯔꯅ ꯁꯣꯏꯗꯅ ꯍꯔꯥꯎꯕꯤꯒꯅꯤ ꯍꯥꯏꯕ, ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯁꯔ, ꯁ꯭ꯔꯤꯌꯥꯅ ꯁꯔꯗ ꯐꯣꯡꯗꯣꯛꯄꯒꯤ ꯑꯀꯤꯕ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯅꯪꯒꯤ ꯗꯦꯠꯅ ꯁꯣꯏꯗꯅ ꯍꯔꯥꯎꯒꯅꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯑꯄꯤꯛꯄ ꯇ꯭ꯔꯣꯐꯤ ꯑꯃ ꯂꯧꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯗꯨꯅꯗꯤ ꯅꯪꯒꯤ ꯑꯆꯧꯕ ꯇ꯭ꯔꯣꯐꯤ ꯑꯁꯤꯗꯗꯤ ꯁꯣꯏꯗꯅ ꯅꯪꯒꯤ ꯗꯦꯠꯁꯨ ꯌꯥꯝꯅ ꯍꯔꯥꯎꯒꯅꯤ꯫ ꯁꯔꯕꯨ ꯍꯔꯥꯎꯗ꯭ꯔꯕꯅꯦ? ꯐꯔꯦ ꯁꯔ, ꯑꯩ ꯆꯠꯆꯔꯒꯦ꯫ ꯁ꯭ꯔꯤꯌꯥ, ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ! ꯁꯔꯒꯤ ꯅꯆꯥꯅꯨꯄꯥꯗꯤ ꯈꯪꯗ꯭ꯔꯦ, ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯁꯤꯗꯤ ꯌꯥꯝꯅ ꯏꯟꯀ꯭ꯔꯦꯗꯤꯕꯜ ꯑꯣꯏꯕ ꯅꯨꯄꯤꯅꯤ ꯍꯥꯏꯔꯝꯂꯒ ꯔꯣꯍꯥꯟ ꯊꯣꯛꯈꯤ꯫ ꯁ꯭ꯔꯤꯌꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯁ꯭ꯔꯤꯌꯥꯒꯤ ꯗꯦꯠꯅꯁꯨ ꯁ꯭ꯔꯤꯌꯥꯕꯨ ꯌꯥꯅꯤꯡꯕ ꯐꯥꯎꯔꯗꯨꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯊꯥ ꯑꯃ ꯆꯨꯞꯅ ꯆꯠꯊꯒꯗꯕ 29 ꯑꯦꯅꯨꯑꯦꯜ ꯏꯟꯇꯔ ꯀꯣꯂꯦꯖ ꯗꯤꯒꯅꯤꯇꯤ ꯀꯞ ꯑꯗꯨ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯔꯣꯍꯥꯟ ꯑꯃꯗꯤ ꯃꯥꯅꯐ ꯌꯥꯎꯔꯝꯃꯤ꯫ ꯔꯣꯍꯥꯟꯒꯤ ꯃꯔꯨꯞꯁꯤꯡꯅ ꯃꯥꯅꯐꯇ ꯂꯛꯅꯕ ꯑꯗꯨꯗ ꯃꯥꯅꯐꯅ ꯁꯥꯎꯅꯤꯡꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯈꯤ, "ꯒꯦꯝꯒꯤ ꯑꯔꯣꯏꯕꯗ ꯅꯁꯥꯒꯤ ꯅꯃꯤꯡ ꯐꯥꯎ ꯀꯥꯎꯔꯛꯀꯅꯤꯀꯣ"꯫ ꯔꯣꯍꯥꯟꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯁꯨꯝ ꯂꯥꯛꯄꯗ ꯈꯪꯍꯧꯗꯅ ꯃꯥꯅꯐꯀꯤ ꯀꯥꯡꯕꯨꯅ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯥꯅꯐꯀꯤ ꯀꯥꯡꯕꯨꯁꯤꯡꯅ ꯔꯣꯍꯥꯟꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯐꯨꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯣꯍꯥꯟꯒꯤ ꯃꯔꯨꯞꯁꯤꯡꯅ ꯆꯦꯛ ꯑꯃꯅ ꯃꯈꯣꯏꯗ ꯊꯥꯔꯝꯂꯒ ꯆꯦꯜꯂꯛꯈꯤ, ꯑꯗꯨꯒ ꯃꯥꯅꯐꯀꯤ ꯀꯥꯡꯕꯨꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯆꯦꯜꯂꯛꯄꯗ ꯁ꯭ꯇꯦꯗꯤꯌꯝꯗ ꯑꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯈꯤ, ꯑꯗꯨꯕꯨ ꯃꯥꯅꯐꯅ ꯃꯈꯣꯏꯕꯨ ꯊꯠꯇꯨꯅ ꯐꯨꯈꯤ꯫ ꯃꯥꯅꯐꯅ ꯃꯈꯣꯏꯕꯨ ꯐꯨꯔꯤꯉꯩꯗ ꯑꯚꯤꯁꯦꯛ ꯂꯥꯛꯇꯨꯅ ꯃꯥꯅꯐꯀꯤ ꯀꯥꯡꯕꯨ ꯑꯗꯨ ꯐꯨꯈꯤ, ꯑꯗꯨꯕꯨ ꯃꯥꯅꯐꯀꯤ ꯀꯥꯡꯕꯨꯅ ꯃꯤ ꯃꯁꯤꯡ ꯌꯥꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯣꯍꯥꯟꯒꯤ ꯀꯥꯡꯕꯨ ꯑꯗꯨ ꯊꯤꯅ ꯐꯨꯈꯤ꯫ ꯁꯣꯝꯗꯅ ꯃꯤꯌꯥꯅ ꯔꯣꯍꯥꯟꯕꯨ ꯊꯦꯝꯕ ꯇꯣꯛꯂꯝꯗꯦ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯔꯣꯍꯥꯟꯒꯤ ꯃꯔꯨꯞ ꯑꯃꯅ ꯃꯥꯅꯐꯀꯤ ꯀꯥꯡꯕꯨꯒ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯒ ꯐꯨꯅꯍꯧꯔꯦ ꯍꯥꯏꯗꯨꯅ ꯇꯝꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯍꯦꯛ ꯇꯥꯕꯗ ꯔꯣꯍꯥꯟ ꯀꯟꯅ ꯆꯦꯜꯂꯛꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯥꯅꯐꯅ ꯔꯣꯍꯥꯟꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯔꯣꯍꯥꯟꯅ ꯂꯥꯛꯇꯨꯅ ꯃꯥꯅꯐꯀ ꯔꯣꯍꯥꯟꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯈꯤ꯫ ꯔꯣꯍꯥꯟꯅ ꯃꯥꯅꯐꯄꯨ ꯀꯤꯟꯅ ꯀꯌꯥꯔꯛ ꯊꯤꯜꯂꯤꯉꯩꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯗꯤ ꯔꯣꯍꯥꯟꯒꯤ ꯃꯤꯁꯤꯡ ꯂꯥꯛꯇꯨꯅ ꯔꯣꯍꯥꯟꯕꯨ ꯈꯥꯝꯂꯝꯃꯤ꯫ ꯁꯣꯛꯂꯕ ꯔꯣꯍꯥꯟꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯃꯤ꯫ ꯁ꯭ꯔꯤꯌꯥꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯁ꯭ꯔꯤꯌꯥ ꯂꯥꯛꯄꯗꯨ ꯃꯤꯌꯥꯅ ꯎꯔꯕꯗ ꯃꯤꯌꯥꯅ ꯔꯣꯍꯥꯟꯒꯤ ꯈꯨꯠ ꯑꯗꯨ ꯄꯥꯏꯁꯤꯟꯈꯤ꯫ ꯃꯤꯌꯥꯅ ꯇꯧꯔꯤꯕꯗꯨ ꯁ꯭ꯔꯤꯌꯥꯅꯁꯨ ꯎꯔꯝꯃꯤ, ꯑꯗꯨꯒ ꯁ꯭ꯔꯤꯌꯥꯅ "ꯑꯁꯣꯛꯄꯗꯤ ꯀꯝꯗꯧꯔꯦ"? ꯃꯤꯌꯥꯅ ꯔꯣꯍꯥꯟꯒ ꯁ꯭ꯔꯤꯌꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯤꯌꯥꯅ ꯄꯥꯎꯈꯨꯝ ꯑꯣꯏꯅ "ꯑꯚꯤꯁꯦꯛꯇꯣ ꯃꯥꯒꯤ ꯀꯣꯛꯇ ꯃꯈꯨꯟ 8 ꯐꯣꯠꯂꯦ, ꯑꯗꯨꯕꯨ ꯗꯣꯛꯇꯔꯅ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯌꯦ"꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯣꯍꯥꯟꯒꯤ ꯃꯔꯨꯞ ꯑꯃꯅ ꯀꯅꯥ ꯀꯅꯥ ꯀꯣꯐꯤ ꯊꯛꯀꯗꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯤꯌꯥꯅ ꯔꯣꯍꯥꯟꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯄꯥꯝꯗꯦ ꯍꯥꯏꯔꯛꯈꯤ꯫ ꯁ꯭ꯔꯤꯌꯥꯁꯨ ꯀꯣꯐꯤ ꯑꯗꯨ ꯊꯛꯂꯔꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯁ꯭ꯔꯤꯌꯥꯅ ꯃꯤꯌꯥꯗ "ꯃꯤꯌꯥ, ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ"꯫ ꯃꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯍꯦꯛ ꯇꯥꯕꯗ ꯔꯣꯍꯥꯟꯅ ꯁ꯭ꯔꯤꯌꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯁꯤꯟꯗꯨꯅ
Shriya lande haibagi ithil adu Rohanna Shriyada fauhanki. Miyana Shriyada hangki. Nang mabu nushi natra. Shriyana nushiba. Hoi, Rohanna nang manushibasiga aina mabu nushibasiga changdam narurasu aigi nushibasidi yamna pikre. Samna hairabada samarlap haibaduni. Shriyana chatke haina taurabada Rohanna Shriyagi khut adu pairami. Adubu Shriyana mana purakpa lay adu Rohanda piramlaga warauna yenglamlaga chatki. Rohanna Shriyagi tung inaraktuna Shriyabu kauki. Shriyana, aigi deta nangna wafam khara tambirambagi detna aibu London da tharani hai. London gi dance school amada graduation taunaba. Rohanna, kona thangda nangi manglandi mangpauna redana. Ado karam kanda chatpa taraba. Shriyana, tam asigi aroiba saruktani. Shriyana warauna hairaki. Kaisu waganuda. Aina nangbu yengjabagi nungaibadudi aina ningsingloida. Rohanna Shriyagi makhut adu pairaga hairaki. Shriya, I love you. Shriyana mapi ira cheladuna hairaki. Atubu aidi nangbu nushide. Asumna mabani nushina konaki. Adumna konaduna leiringaida Miya adu laklami. Aduga makhoi ani adu manasu urami. Shriya chatkirami. Aduga Miya amadi Rohan Abhiseki manakta laklami. Aduga makhoigi oja aduna kari maramdagi thaudok asi thokibano haina hanglami. Oja adugi paukhum oina satra amana Rohangi haktaktagi thaudok asi thoklibani haiki. Rohan magi haktaktagi magi marup singbu wahalle khangbaga loinana mahak room adudagi thoke taurabada Abhisek na hairaki. Aina khwaidagi pamdaba misakti Rohani. Adubu mana aibu kanbiba laki. Teresagi satra singumna aikhoisu team oina taurakanda kari kamdaroke haibado aikhoi yengsi. Magi wahai adu magi oja amadi satra sing pumbana yanaki. Asumna makhoi akanma mawongda practice taurami. Somdana manapki kangbu adusu kanna practice taurami. Dignity cup haukhirami. 100-meter race ta Rohan su yaurami. Adubu Rohanna kanna hotnadunasu manafna lamjel adu thoiki. Mathangi 400-meter race tasu manafnasu amuk thoiki. Asumna Rohan yamna nungairamde. Adubu Rohangi course aduna Rohan bu pukning thaugatpaga loinana Rohanna 800-meter race ta mana oina mai paktuna manafpu maithiba pirami. Anisuba Dignity Cup ta Kabaddi sanarami. Teresaga Greenfield ga sanarami. Maduda Teresana Greenfield bu maithiba pirami. Amaromdana mamang chahigi runner-up takhiba Springdale ga Pisori ga sanarami. Maduda Pisori na kanna hotnaduna match adu ngamki. Maduda Shriyasu yamna harauki. Rohan magi marup singga harauna leiringaida Rohanna haiki. Nakhoi 1983 gi World Cup to ningsinglibra. Matamduda West Indies te Teresa gombani. Aduga Indiana Pisori gombani. Haidi West Indies bu maithiba piba ngamlamde. Adugumna aikhoina thawai yauna team asi sanabada mina maithiba piba ngamoi haibagi thought wahai adu Rohanna haibaga loinana makhoi lingjel manaki. Asumna Pisori team kayaga thengnaraba matungda final da Teresaga thengnaba tarami. Aduga manafsu yamna ngaklami maramdi yamna sonna leiramba team amana makhoiga pagani haibaduda. Rohangi team na final changbagi haraubo oina Miyana changlaktuna Rohan bu konbadu Shriyana nungaitana yengbadu Rohanna su urami. Rohangi nakta Miya laklami. Maduda Miyana Pisori team na final changbadu yamna thazade. Aduga yamna su harawi haibaga loinana Miyana Rohanna chupke taurabada Rohanna chuphankiri. Maduda Miyana kaidaure nang haujikpau nungaitaba leiribro. Rohanna nangdi kari khali. Soikre hairaga khudingmak hanagumna chap managani haina khanbra. Adubu madu araiba thabakti nate. Miyana hoi aisu khangi.
Adubu ai change tawre Rohan. Aduna nangna piningba dandido piyo aingonda ai yazage. Rohana aidi sigi maramda thoina bu khandre. Aina ninglibadi aigi manglan adu mongfaunabaduni. Aduna manglan adugi thaudang adudi aini. Miyana karigumba aina nangi manglan adu aini hairadi kari khanni nang. Rohana madudi ai asoiba thabak ama tawre haina aina lawgani. Miyana khangkhre madudi Rohana maga mari leinaba pamdre haibadu. Miyana adubu Rohan nang simada khangu aina nangbu adum nungsikhigani. Rohana Sriyabu magi marup singda hangki. Aduga magi marup singna Sriyabu ude hairabada Rohan Sriyagi dance practice tawfamda laklami. Sriyana phamduna leirami maduda Sriyana kaigino yamna tuna miyaga kainaride. Rohana thuna kaina banatida. Ado kaiginangna aibu yengbagi chance ti manghandawriba. Tanja aduda Rohan gi marup amana Rohan bu match ki damak kaurami. Rohana lao chalase. Sriyana kaino miyana nangbu thogat pibado pendrabro haise. Tasing badi Rohana Sriyabu thirakliba asi mage match aduda thawai happy nabani. Rohana miyadi aigi marupne aduga madi aigi pass haibaduni haina haiki. Maduda Sriyana aduga aina kari. Rohana nangna aigi present. Sriyana adudi nangi future na kana. Rohana aina 91 years surakpa matamda aina phamungna yata aduna aroiba matam ngaiduna leiba matam aduda aigi nakta miyoi ama leigani dana. Sriyana nurse Nansiro. Rohana mado nangni. Nang matam difao aigi damak leibiba ngamgadra. Sriyana nang sidi haiduna Rohanda inki. Aigi nushibagi matamdi start tawba hawkre. Haiduna leiringai tanja aduda Rohan gi marup amana Rohan bu match ki damakta kaurakhi. Sriyana su makhatana. Rohan nangna tawgadaba amadi leiri. Madudi nangna student of the year gi title phangmaduni. Asumna Rohan gi pukning adu Sriyana thogat pikhi. Rohan match adu harauna yauki. Aduga Abhishek na Rohan oina team captain oihanduna match adu sanaba hauki. Ahan bagi ratta Manafna Pisorigi miyoi ahum soktuna point ahum panglami. Pisorigi ahan bo oina Abhishek na rat oirami. Adubu mahak Teresage player singna paduna out oiki. Teresage Bikramna amuk rat oiduna point mangada yauhanki. Aduga Pisori na 0 point fangduna leirami. Rohana rat oiduna miyoi ani soktuna Pisorigi point adu ani thambangamki. Asumna Pisori na Teresadagi point hengatlakpadagi Teresagi team adu rap play oina tawrakhi. Aduga Rohan bu makhoina namsinduna Rohan gi sayeng adu manafna kanna muktuna Rohan bu sokhanki. Asumna match adu Teresana aranba pambai sizinaduna sanabana Teresagi team na point yamna wanglami. Aduga referee na Teresagi team adu warning tharami. Adubu ahanba hap adudi Teresana thoiki. Aduga Pisori gi coach aduna handaki sahi asidi yamna luba haibadu oire. Aduna mathangda oina fazana hotnarasi haiduna makhoi gi hope adu kaire haina phongdoklami. Adubu Rohan magi anaba kauthokduna mathanda oiragasu Teresaga lamba panagani haibagi matagum thoklakhi. Maduda magi marupsing adu thauna amaga loinana thoklakhi. Asumna match adu sanaba amuk hauki. Rohana fazana sanaduna makhoi gi point adu hope amaga loinana amuk hengatlami. Manaf adusu Rohan gi laushing sizinaduna makhong phaduna out ohelami. Makhoina fazana sanavadagi second kontragi manungda point mari fangduna kaaba tarami. Manafna rat amuk oiduna lakpada mahakna Pisori gi player sing adu soktuna makhoina dignity cup adu fangle haina haraurami. Adubu referee na matam adu loidri haibagi notice adu urabada Rohan gi chance ama fanglami. Asumna Rohana rat oiduna chatlami.
ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯤꯑꯣꯏ ꯂꯣꯏꯅ ꯁꯣꯛꯂꯕ ꯇꯨꯡꯗ ꯂꯥꯏꯟ ꯑꯗꯨ ꯊꯦꯡꯅꯕ ꯍꯣꯠꯅꯕꯗ ꯃꯅꯐ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯐꯅ ꯔꯣꯍꯥꯟꯗ ꯎꯁꯤꯠꯈꯤꯗꯕ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯥꯏꯟ ꯑꯗꯨ ꯊꯦꯡꯈꯤ ꯑꯗꯨꯒ ꯃꯦꯠꯆ ꯑꯗꯨ ꯊꯣꯏꯗꯨꯅ ꯕꯤꯁꯣꯔꯤꯅ ꯋꯤꯅꯔ ꯑꯣꯏꯔꯝꯃꯤ꯫ ꯁ꯭ꯔꯤꯌꯥ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯔꯣꯍꯥꯟꯗ ꯀꯣꯟꯁꯤꯟꯗꯨꯅ "ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ" ꯍꯥꯏꯈꯤ ꯑꯗꯨꯒ ꯔꯣꯍꯥꯟ ꯑꯃꯗꯤ ꯁ꯭ꯔꯤꯌꯥ ꯆꯦꯠꯅ ꯀꯣꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯗꯤꯒꯅꯤꯇꯤ ꯀꯞꯀꯤ ꯑꯦꯅꯥꯎꯟꯁꯔ ꯑꯗꯨꯅ 2019ꯒꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯐ ꯗ ꯌꯔ ꯑꯁꯤ ꯔꯣꯍꯥꯟꯅ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯔꯣꯍꯥꯟ ꯑꯃꯗꯤ ꯁ꯭ꯔꯤꯌꯥꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯃꯪꯐꯥꯎꯅꯈꯤ꯫ ꯑꯁꯨꯝꯅ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯌꯥꯝꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯂꯣꯏꯕꯐꯥꯎ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯇꯨꯡꯗ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫